ꯑꯩ ꯄꯨꯄꯨꯒꯤ ꯀꯥ ꯇꯝꯅ ꯊꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯆꯪꯉꯤ꯫ ꯑꯩꯅ ꯊꯥꯡꯗꯨ ꯄꯥꯏꯔꯒ ꯆꯪꯕ ꯃꯇꯝꯗꯗꯤ ꯄꯨꯄꯨꯗꯣ ꯍꯧꯒꯠꯂꯒ ꯐꯃꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯄꯨꯄꯨꯅ ꯑꯩ ꯎꯕꯗ, "ꯕꯨꯡꯉꯣ, ꯅꯪꯗꯤ ꯊꯥꯡꯗꯨ ꯀꯩꯗꯧꯒꯦꯅ ꯂꯧꯔꯨꯏꯅꯣ?" ꯑꯩ ꯈꯪꯕꯣꯏ ꯂꯥꯛꯄ, "ꯄꯨꯄꯨ, ꯍꯩ ꯆꯥꯅꯤꯡꯉꯛꯄ, ꯍꯩ ꯆꯥꯒꯦꯅ ꯂꯧꯔꯨꯕꯅꯦ." "ꯑꯣ, ꯍꯩ ꯆꯥꯅꯤꯡꯉꯦꯕ? ꯍꯩꯗꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯍꯧꯕꯅꯦ." "ꯍꯣꯏ ꯄꯨꯄꯨ, ꯑꯩꯁꯨ ꯎꯔꯦ, ꯑꯗꯨꯗ ꯑꯩ ꯁꯤꯗꯒꯤ ꯀꯩꯅꯣꯝꯃ ꯂꯧꯊꯣꯛꯀꯦ ꯂꯥꯛꯄ." "ꯑꯣ, ꯂꯧꯊꯣꯛꯑꯣ ꯂꯧꯊꯣꯛꯑꯣ." ꯑꯩ ꯄꯨꯄꯨꯒꯤ ꯃꯃꯥꯡꯗ ꯀꯔꯤ ꯂꯧꯊꯣꯛꯇꯣꯏꯅꯣ ꯑꯩ ꯈꯟꯖꯥꯅꯩ꯫ ꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯄꯨꯄꯨꯒꯤ ꯀꯥꯗꯨꯗ ꯀꯩ ꯂꯩꯒꯦꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯦ, ꯑꯗꯨꯕꯨ ꯀꯩꯝꯇ ꯂꯩꯔꯝꯗꯦ꯫ ꯀꯥꯏꯅꯊꯪꯗꯗꯤ ꯏꯁꯤꯡ ꯕꯣꯇꯜꯗꯣ ꯑꯩ ꯎꯔꯛꯑꯦ꯫ ꯏꯁꯤꯡ ꯕꯣꯇꯜꯗꯣ ꯂꯧꯔꯒ ꯑꯩ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯉꯤ꯫ ꯑꯁꯨꯝꯅ ꯑꯩ ꯄꯨꯄꯨ ꯆꯪꯉꯒꯗꯤ ꯆꯣꯞꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯒꯤ ꯍꯩꯅꯧꯗꯣ ꯂꯧꯊꯣꯛꯑꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯨꯗ ꯆꯥꯏ꯫ ꯍꯩ ꯆꯥꯅ ꯆꯥꯅ ꯋꯥꯈꯜꯗ ꯈꯜꯂꯦ, ꯑꯩꯕꯨ ꯄꯨꯄꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕꯁꯤꯡꯁꯤꯕꯨ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕꯁꯦ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯑꯗꯨꯕꯨ ꯑꯩ ꯄꯥꯡꯊꯣꯛꯄ ꯇꯥꯕꯅꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤꯉꯩ ꯅꯍꯥꯟꯈꯩ ꯑꯩꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜꯗꯣ ꯑꯃꯨꯛ ꯇꯥꯕ ꯍꯧꯔꯛꯏ꯫ "ꯍꯦ ꯅꯤꯡꯉꯝꯗ꯭ꯔꯕꯤ ꯊꯋꯥꯏ, ꯅꯪꯅ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯉꯤꯕꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯏꯐꯝꯗ ꯌꯦꯠꯂꯅꯨꯀꯣ꯫ ꯑꯩꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤꯕꯁꯦ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯂꯗꯧꯕꯅꯤ꯫ ꯍꯧꯖꯤꯛ ꯈꯨꯗꯛ ꯑꯁꯤꯗꯒꯤ ꯅꯪꯅ ꯀꯞꯄ ꯇꯣꯛꯂꯣ꯫ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣꯀꯣ." ꯑꯁꯨꯝꯅ ꯑꯩꯅ ꯍꯥꯏꯔꯨꯕꯗꯒꯤ ꯅꯨꯄꯤꯗꯨꯅ ꯀꯞꯄꯛꯄꯗꯨ ꯈꯪꯂꯦꯞ ꯂꯦꯞꯈꯤ꯫ ꯋꯥꯈꯜꯁꯤꯗ ꯈꯜꯂꯤ, ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯔꯔꯣꯏ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯇꯝꯊꯤꯕ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯑꯃꯨꯛꯁꯨ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯑꯀꯤꯕ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒꯦ ꯈꯜꯂꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯇꯞꯅ ꯇꯞꯅ ꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯃꯤꯍꯨꯟꯁꯤꯁꯨ ꯐꯥꯊꯕ ꯉꯝꯗꯅ ꯉꯁꯤꯗꯤ ꯈꯪꯆꯣꯡ ꯆꯣꯡꯈꯠꯂꯛꯏ꯫ "ꯍꯦ ꯊꯃꯣꯏ, ꯉꯁꯤꯗꯤ ꯅꯪꯁꯨ ꯑꯩꯅ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯦ, ꯇꯞꯊꯧꯑꯣ." ꯑꯩ ꯇꯞꯊꯅꯕ ꯏꯁꯥ ꯏꯇꯣꯝꯇ ꯐꯥꯖꯤꯟꯖꯩ, ꯑꯗꯨꯕꯨ ꯑꯀꯤꯕꯁꯦ ꯁꯤꯗꯤ ꯐꯥꯊꯕ ꯉꯝꯃꯝꯗꯦ꯫ ꯇꯟꯖꯥꯗꯨꯗꯁꯨ ꯋꯥꯈꯜꯅ ꯄꯪꯁꯥꯗ ꯁꯥꯒꯠꯂꯛꯏ꯫ ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯀꯤꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯦ꯫ ꯑꯩꯅ ꯌꯥꯝ ꯀꯤꯅ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯅꯥꯀꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯗꯧꯅ ꯐꯥꯎꯔꯛꯏ꯫ ꯑꯩ ꯐꯝꯃꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯅꯥꯀꯟꯗ ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯩꯅ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯆꯠꯈꯤꯕ ꯑꯩ ꯁꯥꯍꯨꯝ ꯐꯪꯉꯤ꯫ "ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯀꯤ ꯑꯈꯪ ꯄꯤꯔꯤꯕ? ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯥꯡꯊꯣꯛꯀꯗꯧꯒꯤ ꯂꯩꯔꯕꯁꯤꯗ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯁꯨꯝ ꯄꯤꯔꯤꯁꯦ? ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯄꯤꯔꯒ ꯅꯪꯒꯤ ꯇꯣꯡꯖꯕꯁꯤ ꯀꯔꯤꯅꯣ?" ꯑꯩ ꯐꯅ ꯀꯨꯏꯅ ꯑꯀꯤꯕ ꯈꯥꯡꯂꯨꯔꯕ ꯃꯇꯨꯡ ꯈꯪꯍꯧꯗꯅ ꯀꯣꯛꯇ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯃꯥꯏꯕ ꯀꯣꯏꯔꯦꯜꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ "ꯏꯕꯨꯡꯉꯣ, ꯅꯪ ꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯁꯣꯏꯗꯅ ꯀꯤꯍꯜꯂꯛꯀꯅꯤ꯫ ꯃꯗꯨꯗ ꯅꯪ ꯑꯀꯤꯕ ꯐꯥꯎꯕ ꯌꯥꯗꯦ꯫ ꯑꯀꯤꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯅꯪꯒꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯊꯧ ꯑꯗꯣ ꯆꯨꯝꯗ꯭ꯔꯤꯡ ꯈꯟꯗꯨꯅ ꯅꯊꯧ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯂꯝꯒꯗꯕꯅꯤ꯫ ꯅꯊꯧ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯕꯒ ꯅꯪ ꯌꯨꯝꯗꯨꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯔꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯕꯁꯤꯡ ꯑꯁꯦ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤꯁꯨ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯏ." ꯑꯩ ꯑꯀꯤꯕ ꯄꯨꯝꯕ ꯐꯥꯖꯤꯜꯂꯒ ꯀꯤꯗꯕ ꯁꯥꯗꯨꯅ ꯑꯩ ꯆꯨꯝꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯅ ꯀꯤꯔꯝꯕ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯐꯈꯤ꯫ ꯊꯋꯥꯏ ꯑꯗꯨꯅ ꯇꯝꯅꯔꯝꯕꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯐꯈꯤ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯦ꯫ ꯑꯩ
ꯊꯥꯡ ꯑꯗꯨ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯜꯂꯒ ꯆꯪꯉꯨꯕꯗꯤ ꯄꯨꯄꯨꯅ ꯀꯩꯅꯣꯝꯃ ꯈꯟꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯊꯥꯡ ꯑꯗꯨ ꯊꯅꯝꯃꯤ꯫ ꯑꯩꯅ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯆꯥꯛꯈꯨꯝꯗ ꯀꯥꯇꯤ ꯑꯃ ꯌꯥꯟꯗꯨꯅ ꯂꯩꯕ ꯑꯩ ꯎꯈꯤ꯫ ꯑꯩ ꯀꯥꯇꯤꯗꯨ ꯐꯨꯔꯤꯈꯥꯎꯗ ꯍꯥꯞꯆꯜꯂꯒ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯇꯨꯝꯕ ꯆꯪꯈꯤ꯫ ꯄꯨꯄꯨꯅ "ꯇꯨꯝꯃꯣ ꯇꯨꯝꯃꯣ, ꯏꯁꯨꯁꯤꯗꯤ ꯊꯦꯡꯉꯦ." ꯄꯨꯄꯨꯅ ꯃꯇꯥꯏ ꯊꯪꯉꯤ, ꯑꯩꯅ ꯃꯅꯨꯡꯗꯅꯤ꯫ ꯑꯁꯨꯝꯅ ꯑꯩ ꯄꯨꯄꯨ ꯇꯨꯝꯈꯤꯕ ꯉꯥꯏꯕꯗ ꯑꯍꯤꯡ ꯑꯗꯣ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯇꯨꯝꯈꯤꯗꯦ꯫ ꯀꯥꯏꯅꯊꯪꯗꯗꯤ ꯄꯨꯄꯨꯗꯣ ꯏꯁꯤꯅ ꯇꯨꯝꯈꯤ꯫ ꯃꯇꯝ ꯑꯗꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯌꯦꯟꯕꯥꯔꯥꯕꯅ ꯌꯦꯟꯈꯣꯡ ꯇꯝꯃꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ꯫ ꯑꯩ ꯋꯥꯈꯜ ꯇꯥꯔꯛꯈꯤ, ꯑꯣ ꯅꯣꯡꯉꯥꯟꯒꯗꯧꯔꯦꯗꯅ꯫ ꯑꯩ ꯄꯨꯄꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯑꯩꯅ ꯉꯁꯥꯏ ꯐꯨꯔꯤꯈꯥꯎꯗ ꯍꯥꯞꯈꯤꯕ ꯀꯥꯇꯤ ꯑꯗꯣ ꯈꯨꯠ ꯅꯥꯝꯃꯅ ꯂꯧꯊꯣꯛꯏ꯫ ꯑꯗꯨꯒ ꯈꯨꯠ ꯅꯥꯝ ꯑꯃꯅ ꯄꯨꯄꯨꯒꯤ ꯃꯈ꯭ꯋꯥꯡꯗ ꯇꯞꯅ ꯃꯥꯁꯜꯂꯦ꯫ ꯀꯥꯏꯅꯊꯪꯗꯗꯤ ꯄꯨꯄꯨꯒꯤ ꯃꯈ꯭ꯋꯥꯡꯗ ꯁꯤꯔꯝꯕ ꯖꯟꯇ꯭ꯔ ꯑꯗꯣ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯊꯦꯡꯅꯔꯛꯈꯤ꯫ ꯑꯩ ꯊꯤꯟꯊꯕ ꯇꯧꯗꯅ ꯄꯨꯄꯨꯒꯤ ꯃꯈ꯭ꯋꯥꯡꯗ ꯁꯤꯔꯤꯕ ꯖꯟꯇ꯭ꯔ ꯑꯗꯣ ꯀꯥꯇꯤ ꯑꯗꯨꯅ ꯆꯞ ꯂꯥꯎꯅ ꯆꯞꯊꯠꯂꯦ꯫ ꯑꯩꯅ ꯍꯦꯛ ꯆꯞꯈꯤꯕꯒ ꯄꯨꯄꯨꯗꯣ ꯌꯥꯑꯣꯜꯂꯛꯏ꯫ ꯑꯩ ꯇꯨꯝꯁꯤꯟꯅꯕ ꯁꯥꯗꯨꯅ ꯃꯤꯠ ꯎꯏꯁꯜꯂꯒ ꯄꯨꯄꯨꯅ ꯑꯃꯨꯛ ꯇꯨꯝꯈꯤꯕꯗꯣ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯉꯥꯏ꯫ ꯑꯩꯅ ꯊꯤꯟꯊꯕ ꯇꯧꯗꯅ ꯄꯨꯄꯨꯒꯤ ꯃꯈ꯭ꯋꯥꯡꯗꯒꯤ ꯊꯥꯗꯠꯂꯕ ꯖꯟꯇ꯭ꯔ ꯄꯔꯦꯡ ꯑꯗꯣ ꯑꯩꯅ ꯇꯞꯅ ꯆꯤꯡꯊꯣꯛꯏ꯫ ꯑꯩꯅ ꯍꯦꯛ ꯆꯤꯡꯊꯣꯛꯄ ꯂꯣꯏꯕꯒ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯑꯩ ꯀꯟꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯩꯅ ꯆꯦꯟꯊꯣꯛꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯏꯃꯨꯡꯗꯨꯗꯒꯤ ꯈꯣꯜꯂꯥꯎ ꯑꯀꯟꯕ ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯩꯅ ꯒꯦꯠ ꯍꯦꯛ ꯌꯧꯕꯒ ꯏꯗꯣꯝꯆꯥꯒ ꯀꯀꯥꯒ ꯕꯣꯕꯣꯛꯀ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯃꯈꯣꯏꯅ ꯉꯥꯏꯔꯝꯃꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯦ꯫ ꯀꯀꯥꯅ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯔꯤ ꯃꯥꯏꯕ ꯀꯣꯏꯔꯦꯡ ꯍꯣꯏꯒꯤ ꯌꯨꯝꯗ ꯗꯥꯏꯔꯦꯛ ꯆꯠꯈꯤ꯫ ꯃꯥꯏꯕ ꯀꯣꯏꯔꯦꯡ ꯈꯣꯏꯗ ꯍꯦꯛ ꯌꯧꯕꯒ ꯃꯥꯏꯕ ꯀꯣꯏꯔꯦꯡꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯌꯥꯔꯒꯅꯤ꯫ ꯂꯥꯛꯑꯣ, ꯂꯥꯏꯒꯤꯅꯦ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯨꯗꯤꯡꯃꯛ ꯇꯧꯔꯁꯤ꯫ ꯅꯪꯅ ꯃꯁꯤ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯀꯗꯥꯏ ꯄꯤꯔꯛꯑꯣ." ꯑꯁꯨꯝꯅ ꯃꯥꯏꯕ ꯀꯣꯏꯔꯦꯡꯅ ꯑꯩꯉꯣꯟꯗꯒꯤ ꯖꯟꯇ꯭ꯔ ꯑꯗꯨ ꯂꯧꯔꯒ ꯑꯃꯃꯝ ꯇꯣꯏꯅ ꯍꯥꯡꯗꯣꯛꯇꯨꯅ ꯍꯥꯟꯅꯗꯒꯤ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯍꯧꯒꯠꯇꯨꯅ ꯂꯩꯔꯤꯕ ꯃꯩꯁꯤꯡ ꯑꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯥꯏꯕ ꯀꯣꯏꯔꯦꯡꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏꯗ꯫ ꯅꯪꯒꯤ ꯅꯅꯥꯛꯇ ꯇꯠꯇꯅ ꯂꯥꯛꯑꯒ ꯀꯞꯄꯝꯃꯤ ꯃꯍꯥꯛꯇꯣ ꯑꯗꯨꯁꯨ ꯉꯁꯤꯗꯒꯤ ꯂꯥꯛꯂꯔꯣꯏ꯫ ꯌꯦꯡꯉꯨ, ꯖꯟꯇ꯭ꯔꯁꯤꯡ ꯑꯁꯦ ꯅꯈꯣꯏꯒꯤ ꯄꯨꯄꯨ ꯇꯣꯃꯥꯜꯗꯣ ꯑꯗꯨꯗ ꯂꯣꯏꯅꯗꯨꯅ ꯂꯩꯕꯗꯒꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯡꯅꯅꯦ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯖꯟꯇ꯭ꯔꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯂꯕꯅꯤꯅ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯂꯒꯅꯤ꯫ ꯅꯪꯅꯅꯦ ꯅꯪꯒꯤ ꯄꯨꯄꯨ ꯇꯣꯃꯥꯟꯕꯨ ꯍꯥꯠꯂꯨꯗꯕ ꯇꯥꯔꯒꯁꯨ ꯃꯉꯣꯟꯗ ꯁꯤꯔꯤꯕ ꯖꯟꯇ꯭ꯔꯁꯤꯡ ꯑꯁꯦ ꯂꯧꯊꯣꯛꯂꯨꯕꯁꯤꯅ ꯍꯦꯟꯅ ꯐꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯥꯠꯂꯨꯕ ꯇꯥꯔꯒꯗꯤ ꯅꯪꯁꯨ ꯖꯦꯜꯗ ꯂꯩꯒꯅꯤ꯫ ꯌꯦꯡꯉꯣꯏ, ꯅꯤꯡꯉꯝꯗ꯭ꯔꯕꯤ ꯊꯋꯥꯏꯗꯣ ꯃꯍꯥꯛꯀꯤ ꯃꯅꯤꯡ ꯊꯨꯡꯂꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯅꯤꯡꯊꯤꯅ ꯌꯨꯝꯗꯅꯦ ꯄꯣꯊꯥꯔꯨꯔꯣ꯫ ꯑꯩ ꯍꯌꯦꯡ ꯂꯥꯛꯀꯦ, ꯑꯗꯨꯒꯅꯦ ꯈꯌꯣꯝ ꯑꯃ ꯂꯥꯛꯊꯣꯛꯁꯤ." ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯥꯏꯕ ꯀꯣꯏꯔꯦꯡꯈꯣꯏꯗꯒꯤ ꯍꯜꯂꯛꯈꯤ꯫ ꯕꯣꯕꯣꯛꯅ ꯂꯝꯕꯤꯗ ꯍꯥꯏ, "ꯏꯁꯨꯕꯨ ꯉꯥꯏꯕꯗ ꯑꯩꯈꯣꯏꯗꯤ ꯑꯍꯤꯡꯒ ꯑꯃꯠꯇ ꯇꯨꯝꯗ꯭ꯔꯦ." ꯏꯗꯣꯝꯆꯥꯅ, "ꯏꯕꯨꯡꯉꯣ, ꯅꯪ ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦꯀꯣ." ꯀꯀꯥꯅ ꯑꯃꯨꯛ, "ꯕꯨꯡꯉꯣ, ꯀꯀꯥ ꯂꯩ, ꯀꯩꯝ ꯄꯥꯈꯠꯀꯅꯨ꯫ ꯅꯪꯒꯤꯅꯦ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯀꯀꯥꯅ ꯅꯪꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯒꯅꯤ꯫ ꯅꯪꯒꯤ ꯅꯍꯩ ꯅꯁꯤꯡ ꯇꯝꯕ ꯑꯇꯩ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯀꯀꯥꯅꯅꯦ ꯂꯣꯏꯅꯃꯛ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯅꯪ ꯀꯀꯥꯕꯨꯅꯦ ꯀꯥꯎꯕ ꯌꯥꯗꯦꯀꯣ." ꯑꯩꯅ, "ꯀꯀꯥ, ꯕꯣꯕꯣꯛ, ꯏꯗꯣꯝꯆꯥ, ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ꯫ ꯑꯗꯣ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯀꯔꯤꯅꯣ ꯑꯝꯇ ꯈꯪꯗꯣꯛꯂꯨꯁꯦ." ꯕꯣꯕꯣꯛꯅ, "ꯍꯣꯏ, ꯑꯩꯁꯨ ꯅꯉꯣꯟꯗ ꯍꯥꯏꯒꯦ ꯇꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯆꯠꯂꯨꯁꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯍꯣꯔꯦꯟ ꯆꯠꯁꯦ ꯍꯥꯏꯕ꯭ꯔꯣ?" ꯑꯩꯅ, "ꯕꯣꯕꯣꯛ, ꯑꯩꯗꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯄ ꯄꯥꯝꯃꯤ꯫ ꯂꯥꯛꯏꯉꯩꯁꯤꯗ ꯌꯧꯁꯜꯂꯝꯃꯁꯦ." ꯀꯀꯥꯅ, "ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯌꯧꯁꯤꯜꯂꯨꯔꯁꯤ." ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯈꯤ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯍꯦꯛ ꯌꯧꯕꯒ ꯑꯥꯏ ꯑꯣ ꯑꯗꯨ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯥꯏ ꯑꯣꯅ ꯑꯩꯈꯣꯏꯗ, "ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯂꯥꯛꯏꯅ."
ꯕꯣꯕꯣꯛꯅ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯇꯧꯕ ꯃꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯀꯝꯗꯧꯔꯕꯅꯣ ꯈꯪꯉꯒꯦꯅ ꯍꯦꯛꯇ ꯉꯟꯇꯥ ꯂꯥꯛꯂꯕꯅꯦ ꯑꯌꯣꯗꯨꯅ ꯌꯥꯅꯤ ꯆꯪꯕꯤꯔꯛꯑꯣ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛ ꯐꯝꯕꯤꯌꯣ ꯋꯥꯔꯤ ꯄꯨꯝꯕꯗ ꯍꯥꯏꯖꯒꯦ ꯑꯁꯨꯝꯅ ꯑꯌꯣꯗꯨꯅ ꯐꯝꯃꯨ ꯍꯥꯏꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯐꯝꯃꯤ ꯑꯌꯣꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔꯤꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯕꯣꯕꯣꯛꯅ ꯏꯕꯨꯡꯉꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯋꯥꯔꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯅꯨꯄꯤꯗꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯝꯃꯤ ꯊꯥ 3 ꯁꯨꯔꯝꯃꯤ तसेंबदी अखोई मा प्रेग्नेंट ओय हाबसे खंगदे नुपी पुलिसिंगना थिंथाबदा महाक लास्ट हाइदोरपने अखोइसु टेस्ट तौरगा येंबने अदुबु चुमम्मे कंफर्म ओइरे अंगांसिग मपा कनाना थिगतपदा इमागी नया नुपासे ओइदुना लेरमे करीना हाइसबो सुमाइतबनी इमा नया नुपागा नुपीदुगा मरी लेनाबा कुइरा माले मखोयनी असिपा मरी लेनादुना नुपी मसादो मसावाई संगमद्रे अखोइना थिगतपदेगी खंगबने नुपी पुलिसिंगना फुदाबदुदा मसावाई संद्रबदी मसादो सोपा तारे खनबदेगी मसागी हकनदगे हाइदोरपने सर ना हाइबिरिसिबो इबुंगो नंगी बाबागा नुपी सिगा मरी लेनाबसे कुइरा हाय नुमित अदुदा हाइबदी नंगी ममाना लेतबो नुमित अदुदा नुपी सिना हाइमनबदेगी नंगी बाबाना नुपी सिबु नखोगी उमना पुसलगी यौना पुसलकी नपाना नुपी अतोंबी अमा पुरकपदा नमादा यामना कपखी हाय नमा थमोय काइकी फंद थेमजनजरबसु नमाना यारमदे नमाना यादबदुदा उपाय लेत्रदुना नपागा नुपीदुगा करी तौगदुइनो तौफंग खंगमदे नंगी ममाना सावबो हेमनखिदुना मनुंगदगी थांग अमा पुथोरकलगा नपादा थिनगे हाइदुना कन्न सेंथोरखी मतौ अदुदा थेबी कैदौदुनो खंगदना लेरिङै टाइम अदुदा मागी मनाक्ता उतुब अमा तादुना लेरंबा उखी माना उतुब अदु लौखलगा खंगहौदुना साफु कना नंगी इमागी मकोकता थोंखी खुदक अदुदा नंगी इमा वांदखी नंगी इमाना वांदरिङै टाइमिंग अदुदा नंगी बाबाना मोन अमा लौथोक्तुना नंगी इमागी मसिंबांदा अमुक मेनखी असुमना नंगी इमा ताइबंग पांथादोखी आयोदुगी वाहाइदुदा साउनिंगबा यामना फाउकी सर इपा लेते सर माबु पुंसी चुपा जेल थमो मा इपा नते सर असुमना नुमितो यामना कपखी इखुता थांगसांग अमा पायरगा थांगदुना इपाबु मकक कक्तुना हानिंखी अदुबु उपायदि लेखिदे अइना आयोदा कन्ना हाइजमनबदगी आयोना बाबादो मपुंसी चुपगी थबक सुरगा जेलदा लेबगी फादोक पीखरे मा अमुहना अखोई इरक्ता हलकलरो मसीगिदमक्तदी यामना चौथोकसे इपा ओइरबसु मा इपा नते इमाबु हातपा ngamba mi hatpa madi इपा नते माना जेलदगी थोकलबसु अइना मागी दमक्ता चाक चाखोम अमदि लाइरदना इसिंग मरिक अमा फाव पिथकदब लेते अदुगा मागी मरांगी मतुंगिना मपुंसी चुपा जेलदा लेखिबा थबक सुरगा मागी अरोइबे मिकोक ngaikibado aduna matik चाबन हाइबसे इसाना सुयाजनिगे मपोक खुदिंगदस अइना माबो सुंगा ngakpiyo मादी mi hatpane इफा नते असुमना इखो युमदा मुहलकी फना कुइना लेरबा मतुंग पुपुतोमांगी मतंगदा खंगनिंबा फारोकी अमुक्ता चतुना येंगुगे हाइदुना बोबोका चतखी अइना चतलुबा मतमददी पुपुतोमांगी युमदा लेरमद्रे अइना बोबोक्ता बोबो अस्वाइदा खंगनाबा अमा लै मोइदा चंगदुना हंगुसे पुपुतोमांदो सिख्रब्रा नत्रगा हिंग्लिब्रा हाइबदो याम खंगनिंगेबा बोबोकना होय हंगुसे असुमना बोबोका नोमा पुपुतोमाल अमदि पुपुतोंबीगी मतंगदा वारी लिबिरखिबा अहनसिंगदुगी युमदा चंखी अहनसिंगदुना उबदा इबुंगो नंबु नोमा अखुसिदा लाक्लमदु नत्रने अइना मानी इपा अइना मो इमादु सिलगा इमादि नुंगारिब्रा इमाना मो नुंगारी लाव काखलो इचे काखलो
ꯑꯁꯨꯝꯅ ꯑꯩꯒꯤ ꯕꯣꯕꯣꯛꯀ ꯃꯈꯣꯏꯒꯤ ꯃꯪꯒꯣꯟꯗ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯍꯪꯉꯤ, ꯏꯆꯦꯅ ꯀꯅꯥ? ꯑꯩꯅ ꯈꯨꯝꯃꯤ, ꯏꯃꯥ, ꯑꯩꯈꯣꯏ ꯕꯣꯕꯣꯛꯅꯤ꯫ ꯑꯣ꯫ ꯏꯄꯥꯅ ꯑꯃꯨꯛ, ꯏꯆꯥꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯕꯨ ꯀꯩ ꯍꯩꯅꯤꯡꯒꯦ? ꯅꯪꯕꯨ ꯀꯩꯗꯧꯕꯒ ꯌꯥꯎꯔꯒꯦ? ꯑꯩꯅ ꯑꯃꯨꯛ, ꯏꯄꯥ, ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯂꯥꯛꯏꯁꯦ ꯄꯨꯄꯨ ꯇꯣꯃꯥꯟꯒꯤ ꯃꯇꯥꯡꯗ ꯈꯪꯖꯅꯤꯡꯗꯨꯅ ꯂꯥꯛꯆꯕꯅꯦ꯫ ꯏꯍꯦ, ꯅꯪꯕꯨ ꯇꯥ ꯇꯣꯃꯥꯟꯒꯤ ꯃꯇꯥꯡꯗ ꯀꯩꯝꯇ ꯇꯥꯗ꯭ꯔꯤꯕ꯭ꯔꯅꯦ? ꯑꯩ ꯉꯛꯂꯞꯅ, ꯑꯧ, ꯇꯥꯗ꯭ꯔꯤꯌꯦ ꯏꯄꯥ꯫ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯂꯨꯕꯗꯁꯨ ꯄꯨꯄꯨ ꯇꯣꯃꯥꯟꯒꯤ ꯌꯨꯝꯒ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ꯫ ꯅꯪꯕꯨ ꯑꯁꯦꯡꯕꯒꯤ ꯅꯄꯨ ꯇꯣꯃꯥꯟꯒꯤ ꯃꯇꯥꯡꯗ ꯀꯩꯝꯇ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ? ꯑꯩꯅ, ꯑꯁꯦꯡꯕꯩ ꯇꯥꯗ꯭ꯔꯤꯌꯦ ꯏꯄꯥ꯫ ꯀꯩꯗꯧꯈ꯭ꯔꯒꯦ? ꯄꯨꯄꯨ ꯇꯣꯃꯥꯟ ꯀꯩꯗꯧꯈ꯭ꯔꯒꯦ? ꯏꯄꯥꯅ, ꯅꯣꯡꯃ ꯅꯪꯒꯤ ꯄꯨꯄꯨ ꯇꯣꯃꯥꯟꯗꯣ ꯂꯝꯕꯤꯗ ꯀꯟꯅ ꯑꯉꯥꯎ ꯑꯐꯩꯒꯨꯝ ꯆꯦꯟꯊꯣꯔꯛꯈꯤ ꯍꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯊꯧꯔꯛꯄ ꯇꯥꯇꯥ ꯑꯃꯅ ꯅꯪꯒꯤ ꯄꯨꯄꯨ ꯇꯣꯃꯥꯟꯗꯣ ꯊꯣꯝꯈꯤ꯫ ꯈꯨꯗꯛꯇꯨꯗ ꯅꯪꯒꯤ ꯄꯨꯄꯨ ꯇꯣꯃꯥꯟ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫